Assam Rifles na miwoi tara mari Kankhre Chawna misi mina tholambai ab lambi ge khudong tiba thodokta soklaba miwoi tara ga mari Assam Rifles personnel sing na kanba ngamkhre haire press na phangba pawda ngarang numidang pung 10 rom tabada Ukhrul district ke Mapum village manakta Mahendra pickup gari ama lambi dagi nantharaga aruba lokha da tasenkhe maduda miwoi tara mari yamna thina asopan nangkhe thodo adugi paw phangbaga mapung khulda leiba Assam Rifles ki team ama changselatuna mi kanbagi thabak chathakhe thodok aduda miwoi tara mari tamthina sokpaga loinana Assam Rifles na Ukhrul district headquarter da puduna Ukhrul district hospital da layeng chathaduna unsikan bangamkhibani Assam Rifles ki tembang adu bukhunja singna thagapa phongdorakle numit 15 gi manungda Kuki sing Kankhre Naga area thadok na bakhangan khre Kankhre village authority na ngasi order ama thoktuna Kankhre Naga gi lamda saidang duna leiriba lailon wifi Kuki sing ngasidagi numit 15 gi manungda makhoi gi khul thadok tuna chatkina bakhangan khre memorandum asigi coffee sing chief secretary advisor DGP Kangpokpi ki DC amasung NPM adi UNC su pisin khre memorandum aduda Kangpokpi district ki Kangsuk Geljang subdivision gi manungda leiriba ke Lungbiram da ngarang January 3 ta aikhoi gi khunja ama bu nupi gi kai khumnaba sing aduna tamthina phujai kibadu matam kaya gi mamangdagi liangmai phuruk ki lejarakpa ingtapna nungsi sanana leminaba haiba principle ado nakhoina thugaire miyoibagi minuksi yenglaga nakhoibu Kankhre Naga gi lamda tenan ama oina changjafam pikibane adubu nakhoina aikhoi gi minungsi adu miraiduna amadi kauthokduna mara lejadraba Naga khunja kaya gi mathakta anti social oiba thabak kaya leptuna chatharakle phuruk ki khenaba thamdana nakhoibu ngakpiduna lakpadu ngasidi madugi pankai lalakle memorandum aduda makhata arduna lammapu amasung tenan anigi marakta sign tawnakiba lease agreement adugi matamsu anana loikhre maramasina Kankhre village authority gi chairman secretary amadi chipna punna khuyek piduna ngasi order tholiba numit asidagi paraga numit 15 gi manungda Kankhre gi lam manungda leiriba nakhoi gi khul thadoktuna chatkigadabani hairi karigumba wafam asi thawoidaba tarabadi namduna aikhoi gi lamdagi nakhoi bu tanthokpagi thabak chathagane maduda imu naimu tarakpada madugi daita nakhoina pugadabani haina warning tawkhre phurup masel nungsinadana social media da tonga sandokpa singda chief minister na warning tawkhre phurup kanglup marakta nungsinadana social media da tonga sandokpa sing thidoktuna makhoi gi mathakta chapchaba thabak lokhatkani haina chief minister Tanthoklani Biren na akanba warning tawkhre CM secretary ta ngasi pangthokiba relief camp singda leiriba internet displaced person IDP lesimanga sani kumanga da lupa lesimanga manga yenthokpagi thoram kanglup phurup marakta yengthinanaba social media da tonga sandokliba lo thugaiba miyosing thidoktuna makhoi gi mathakta chapchaba thabak lokhatkani haina warning tawraduna mari leinaba department singda makhoi bu thidoknaba khangan khre haina phongdokhre apunba temna khulai kya barup phagatle special operation group Thobal district amati Nipan suba Assam Rifles na Thobal district ki Irong Tangkhul village da thi humbagi thabak chathabada nongwai bo myawna pokhaibi aba polam kya phagat pangamkhre